Sing Pizari, Ima Ibel Sing Punami Kaptokmina Dunangasi, Nisagi Ipakta Tauriba Ichai Now Sing Asi, Nishadagi Kalhorasi Haina, CMN Biren Fondo Crane. Laibaki Chiraba Tanka Keada, Logi Matok Taragi Haina, Speaker Y Kem Chana Hai Craig. Amadi Haksel Gilamda Sarkar Asina Ahen by Midyang Changli, Masidamiam na Sogat Pio Haina, Minister Jayanta Kumana Apil Tokray. Krumjari Times of Manipur News, Midyang Tabiri Basingbo Ngangom Priyana, Taram Nokche Bagaloina Pau Sandong Pizari. Ngasigi lengak asi khaktana mapangal fudoktuna nisa thingba haibasi miyam yaudana kaidongda oithokloi Ima Ibel Sing puna mikap thokminaduna ngasi nisagi pakta tauriba icha inaw sing asi nisadagi kalhorasi haina CMN Birena ngasi Manipur State Commission for Women asenduna pangthokiba tarahumdoilak suba foundation day phongdokre Hotel Imphal gi Sangai Conference Hall da pangthokiba mapok kumon thoram aduga mari leinana Chief Minister na makha taraduna hanagi yamna ariba Thazanaba Sing adu muthatuna nupi oibi sing lairik tamdaba yade haibagi pandamda Prime Minister na su awangba priority thamduna scheme kaya semli ngasidi lamdam masigi hirang kayada nupi na mangjil thaduna chatli lengak asina su nupi oibi singi damak chawkhat khongthang kaya lokhatli haiki We have the traditional land lighting ceremony to seek blessings with all humility. We pray to give us wisdom to Isa isu sing hindrali kidongmi. Iwa pura hindraba isa isu lupa sing drug na loiraba adu oraga de koi himubi kari kana ni. Lupi ngata le hobia ba. Nasi mayam lupi mayam da urisi kari kino. Egi pura bu kana na ba isa simu kana na ba sama simu kana ne hobita sacrifice story. Lupi ai bisi di aina lupi kudi mang imane na ina ham. Hek ekoi bu miro laga Sangsara puthok na bohon na badagi hona wahar ka tum po angang olani angang oirani angang he oi baga mo sauna na bogo yok pa hona bada mo loi na badagi pir effort level wari ba maya laik taman na bohon na ba adagi mo kitang chawrak baga kari sakhi badagi kari jarang badagi kari thang badagi tum do ya ba life na de mama oi gi punsis aduna lena nupi sing bu ya respect of godabini bi sing yo ba Luna nana pamjaraga masa masagi suman buda masa masagi lekai buda paisa tamjuna bugi sentrok nambi semjuna bugi do koi government chana with commitment na koi dogani nisagi mayok sing tadi lekai da truck saba guli yonba number 4 yonba sigi mayam se ekoi chamana na thengar kada puthoga ngasi kya no aire lilong do goyera kind of the any jaga Hobado wagera Kurai do wagera Kairao do wagera volunteer tholo khare se lekai gi lilong da ala da ga na siamaga moi yaung no chapiner ga phare se ana sigi pose public yaung to de koi government khatna koi successful no ana ma se koi jointly chapmina se duga ni sa se umtang ni maru phangna muthachi have a message hum chei me amda appeal tong ning bane request to Nakalamaromda Thoramasiga Mari Lenana, Governor Dr. Nazma Heptulan Hai, Nupi Obi Singbu Nupana Awang Batakta, Pukat Piduna, Nupa Amadi Nupi and Puna Tabak Suminaduna Chatminagadabane. Lamdamasida Toglibe Isuma Yamasi Nupi Kaktaginate, Nupasu Yauribane, Maramasina Nupa Nupi Gyan Taminaduna Chatminagadabane Haiki. The role of the National Commission for Women in great detail. National Commission for Women was enacted by an act of parliament because I was the chairperson of the parliament. We initiated the need for a national commission so that there are many commissions in the country, but we needed a national commission for women with statutory status so they can take up the issues relating to women. And I'm happy that she is participating with us. I'm also happy
that a lady is representing our not only Manipur state but the entire Northeast on our behalf in the National Commission for Women to raise up the issues which concern us, the entire Northeast region. And I'm very happy when she is doing her job very well. All Manipur Bar Association Ambana Safong Lakiba Chahi Humpugunipan Mapung Parakpagi Palan Thoram Ngasi Imphal Jairap Kota Association Asigi Thongmi Sing Sender Pangthokre Thoramadu the Saruk Yakiba Speaker Y Khamchana Laibaki Chiraba Tangka Keada Logi Mathau Taraki MUgi Wathok High Court ki Warep Amana Warisin Puraki Laibak Amagi Santi Purakpa Amadi Afaba Laibak Ama Sembada Court ki Achoba Daitale Haiki Laibaki Lurakanda Sagi Court Isna Pirakpad Judgment Karan Laibak English Tingne Samna Manipur University BC Long Toina Academic Career Sokna Sangna Torpe Education do High Court ki Judgment Namana Twing Ingi Aduna Laibak Amagi Santi Purakpa Amadi Afabaleva Semada Court I was posting as over Daitale. Thoramadu the Saruk Yakiba KF and PD Minister Karam Siamna Achum Marangi Wafam na Ama Ojarabasu Laibak Amangakpada Miyamga Wakal Taminaba Yamna Tangai Fade Napal Haiba Si Tungda Tamlaga Laibaki Aningba Apambada Chatminaragadi Hena Yaifava Purakani Just Singi Oinadi Profession Adugi Matung Ina Pressure Fana Laklabasu Chatabangami Taubadapu Rasniti Haiba Sidi Prazagi Ihul Kangna Tabak Pangtokpa Yamna Tangai Fade Haiba Wafam Kea Fondoki Praja Santi Lehen Jahai Taragadi, Akui Praja Justice Fangan Jai Taragadi, Kara understanding of a Tarkale. Aquila was for the time being, but on Kragin Yam Tele, Aina Sason to Guduchi. Kaimba Igi, department matter with a quarter case like Selen Kalo. Judgment number 2, a figure of the Pirak Ramina, Sahi Tarakunung, Aile Taragadi, Sumbanatra Lamadana Tongan Wapam Matauraga, justice to Pang Moiturin. Tabu to fulfill the Wanga Moiturin. Ado itardi ngasai lok adalat kumba kai humasi akoi yam thuna tawga mayam na khangnari ba akoi ngasai gi justice delay injustice denied adi achumba poto matam sangna chalhal laga di dum lan base tare jal singdi magi profession dugi matung ene ni pressure da sat ba yai taim sung langai ba kui dadi public na yadraga di praja na yadraga di aruba lakonina Prajagi Chumbalan Bakangana, Prajagi pressure to the what if low the way Adamagi, Adum Tanza later Natia. Aduna Masi understanding Simaka Akuimasangi Marakta, Igo Haibo Wafun Zekara, Hando Naraga, Yamna, like Paki Teresa, Samina Bataragadi, like Paki in a Yakaba, Lakanina Kanjay. Numitara Mangani Chathagadaba, Ayusman Bharat Pakwaragi Palan Thoramasi. Health Minister L. Jantakumana Haudukre. Haksel Gilamda Sarkar Asana, Ehen Meeting Changli, Masidamiam na Sogat Puhaina, Minister Jantakumana Fongdokre. Wafa Masingasi, Janimski Conference Hall Pangtokpa, Ayusman Bharat Pakwaragi, Observation Thoram Haudokpagi Thoram da Fongdokibani. State Health Agency Manipur National Health Mission Manipurna, Directorate of Health Services Manipur Pulaga Sinduna. Pangtokpa Thoram Aduda Health Director Dr. K. Razo, Janimski Director T.H. Bimo, State Health Agency ki Chief Executive Officer Rabinder Singh IAS Thoramapu in Sarukyaki. Minister L. Jantakumar na Makataraduna, Bharat Sarkar na ana ayeki lamda, Akhanaba Midyang Changli, Ayusman Bharat Haudoktuna, na da yektaba samasama oina bahotnari. Numit tara mangani asida ikoina mafam kuding, Haksel gi maramda Kanghanba amadi, Section Thorang karam na lokhat kani haiba ningthina Kanghanba, honasi haiki. New base ana base level kunchi na haibu targeti ana base control toksi haibu targeti asi PhD kunchi ni asi wakalo chapai kami hamlat le ni nakale now the way that even though I am said to be the ministry in charge of health I cannot do anything I cannot get to know more how you makagi administrative liability right come to the maya to so mo aku nak kunci mana cakap kalau kunci dari sini orang cakap hai bukan ni nama kunci dalam kali.
Ayushman Bharat Pakhwaraga Mari Lainana District Health Society Jiribamna Senduna ngasi Jiribamgi Babu Parada Laiba RK Sanatombi Devi Vidyalaya Irawat Statue Foba Walk-a-thon asi District asigi DC Mayang Lambam Rajkumarna flag off tawduna lamthaki Thoram asigi matangda Jiribamgi Chief Medical Officer Dr. Okendro Ilangbamna Fongdokkibada ngasi pangthokliba thoram asi India gi Prime Minister na Mamang chahi gi September da launch tawkiba Ayushman Bharat haiba program adu chahi pharakpagi thoram amani Ayushman Bharat program asigi manungda Health and Wellness Center amadi Ayushman Bharat Prime Minister Arogya Jandan Yojana haiba scheme ani lei Health and Wellness Center scheme asina chahi kunthra gi mathakta leiba miyoi singbu health screening tawduna anabasing detect tawba amadi ABPMAJY scheme asigi makhada SECC data gi card paiba singna serious oina narakpa matamda government na lupa lakh manga piduna layengbagi khudong chaba piribani haiki Manipur da ani suba Imphal East District ki oina Manipur Voluntary Health Association Wangkhai Ningthempu Krimapal Land number 2 da Ya School Kendra gi MLA Thoksom Satyabrata Singh na ngarang One Stop Center OSC hangdokre Thoramadu da saruk yakiba Imphal East District ki Deputy Commissioner Dr. Rangitabali Waikhom na hai chahi khaidana dharma jati naidana nupi singi punsida thengnaba miyot minai kayada hakselgi aingi oiba mateng amada chanadana mafam amakhaktadagi mateng loba yanaba sinba thongna sigumlaba OSC 728 hangdokpagi saruk ama oina mafam sida su hangdokpani masida nupi singna akiba hangoiba leitana mafam sida laktuna makhoi na thengnariba awaba sing koknaba mateng lausi Miyam tinba natraga yumda thengnaba miyot minay awaba sing losinduna thamlagumsi haiki. We keep hearing about atrocities against women and children, not only in public places but also within the confines of the homes. To encourage the persons who suffer silently to come out and find a way out. Survivors often don't know how to go about lodging a police complaint or need hand-holding with other procedures. This center will provide all that. I urge all those present here today to please spread this message that the administration exists and works purely for the people. We are here to provide a shoulder when needed. People should never feel helpless. Thoramadu da wangang laduna MLATH Satyabrata na hai tangdu leitra da bang asigi khunai asida nupi singda achauba safu ama piraktuna awaba kaya mayok na riba sing asigi one stop center asina Nupi singi awabada khudaki tengbang fangbada achauba mateng amadi piba ngamlagani masida mathau tawgadoriba miyoi singna su kathokpa amaga loinana mathau tawduna awaba mayoknaraba nupi singda mateng pangna bhotna si haiki awaba cheking chapmu kya phungwa biyo sing ngal tawda achauba mateng lomsi la kana sing sarang la samasida tum thorongna bhotna afabu lambi bulangna bhotna achauba daida man lobi rakani ara kwegi one stop center si Manipur da leiriba district taram tarupsida loina hangnaba na koi target thami almasi hangnaba hona bada koi deputy commissioner singsina DC singsina achauba thodang lauraga deputy commissioner singsina hona bibani aduga hangdaba su yadaba ma oire Paugi marak thana tenba break ama laujari AIYF Manipur State Council na sinjaduna lamyanba luching purel hijam irabot the tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office irawat Bhavan Group Mahalteng Imphal manipuri gi sejak pisingna form tang lobiduna masida upcoming singer singna saruk yabiyo aduga masigi competition asi khalaliba sejak singi amna soba platform mo oidini manipur gi nongle inkhalak libi singna saruk yabiyo kunmari rak suba state level jananeta hijam irawat saithai se changdamna Hello Food Express na adom-adom mata manghandana home delivery tawbagi khudongchaba pijari ngasi mak housing mak adom gi mobile da click ani khak nambiduna Hello Food Express ki apps asibu hapchinbiu apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapada leiriba manipur gi apamba hotel singdagi mahau leina chabiyo atenba matamgi manungda apamba sanaba makhalsing Hello Food Express na pijariba home delivery ki khudongchab silobi Hello Food Express your favorite food delivery
ब्रेक की मतुंगदा मयाम अमुक हन तनाम नोकचरी मखा ताबा पाउ पिजरी Helping Hands for People Manipur gi helpline number ama HPP helpline 24/7 8014330824 natraga 7005615956 ngasi Janims ki Medical Superintendent Dr. Jitendra na hangdokre Janims ki Blood Bank ki Auditorium da pangthokpa helpline adu miyam da khanghanba amadi hangdokpa gi thoram adu da Helping Hands for People Manipur gi President KH Loya lakpa Blood Bank ki achop Head of Department Dr. K. Surjitsu Sarukyaki Helping Hands for People Manipur gi member Kayasu Thoramadu da Sarukyaki Helping Hands for People Manipur gi President KH Loya lakpana maruoina cancer na naraba pikliba angang singidamak helpline ase hangdokpane ngasi fawbada Helping Hands na anaye ki lamda matam gi oina mating pangduna lakli ngasi hangdokliba helpline asida BPL family da leiba imung kayagi pikliba angang singda kanaba ama pinaba honabani haiki Janims ki Medical Superintendent Dr. Jitendra na makataraduna Helping Hands na miyam gi seba gi damak thoglakpasi yamna fai tongan ba anaya ki lamda thabak tauba aikoina ure masida natana blood ki awatpa leirakpa matamda makhoina so achauba mating amasu pangli ngasi hangdokliba helpline asigi darkar oirabadi room ama pina bhonagani ngasi hangdokliba helpline asigi number asida miyamna call tawbiragu haiki Pediatric patient angang oiriba up to 13 years paugi angang singda various life threatening oiba cancer khangde any life threatening oiba patient narakpa matamda layeng nabagi paisa di leitaba below poverty line da leiraba adugumba angang sing CMIST natraga PMJY Ayushman Bharat ki card paibadi yaba kamai tawduna sagi di khangdraba adugumba singi card se akhoi gi volunteer singsina sabi ga doribni loina na card sadringai hidak phangdringai mamang gi achangba paisa singse volunteer singna piga doribni Helping Hand Child Helpline sina loina na makhoi gi kari soi ki gadage kari wat kadage haiba everything aduga maruoina angang da yamna life threatening oina narak puse blood cancer ni United Committee Manipur na senduna ngasi ayo ke krupata laikhidraba athauba athaubi singi mafamda langban haitha leithabagi thoram pangthokre Integrated Mega Tourism Development Cooperative Society Limited Khebaching Khongjom na senduna ahanbo ina ngarang Thobal District ki Khongjom Turelda langban haisoi katkre IMTDC SL na senba ahanba langban haisoi katpagi thoram aduda KFNPD Revenue Minister Karam Syamna athoiba mithunglen Wangjing Tentha Assembly Constituency gi MLAP Borozena Thoram Mapu Wangoi Assembly Constituency gi MLA O Lukhoi amasung Thobal gi Deputy Commissioner N Bandana IAS na akhanaba mithunglen sin oina sarukyaki athoiba mithunglen gi oiba warol piraduna Minister Karam Syamna hai Manipur gi ning tamba ngak na bokhona bada kumjali sing amaga chamapan marifuma thoida matamdugi mapangal leiraba British landmi singa lanthengna kiba aikhoi gi masing yamjadaba mathongna leiraba ipa ipu singi mafamda langban haisoi katpa fangjabasi aikhoi khudimaki chauthok saningai ni langbal haisoi katpagi nungi wahan thok khangna langbal haisoi katlabadi layoi khraba thobasing nasu soidana penbigani haiki aikhoi gi khunai asi yamna culture tauba society ni Pari puri dagi hauna layoi kraba ipa ipu singi chana lonchat khongbul liba makhoi gi mafam da tawbimal utpa amadi hauziki mirol gi oina yaifanaba khanba paring chumna chatpa khunai amani Manipur da tourist spot kaya ama leire leiriba mayam adugi manungda khongjom gesina magun leiba artha yamna leiba mafam ne hairaduna mafam asida lam koiba lakpa mipung khudimakna leibak nungsibagi wakhalon ama faholiba si mafam dugi top magun amani khongjom da che liba magul asi atopa tourist spot amata da cheloi haiki Laikhidraba layoi khraba ipa ipu singi mafamda hairang lairang katpagi thoram ama ngarang langban gi taramari amadi taramangani panba ani gi lonaba hingnong yaida wangu laifangi tamfa lairembi masai golda pangthoklaba matungda ayukta miyam punna chaklen chaminakre Layamna senduna pangthokiba thoram aduda Patsoi Kendra gi MLA AK Mirabai amadi Kumbi Kendra gi MLA Bira yauna miyoi kyana sarukyaki
इम्फाल मोरे लंबीदा गाड़ी थौरीबा ड्राइवर अमदी पैसेंजर सिंगदगी हंदक मरक मसक खंगदबा मियोय सिंगना यामना तोइना मोरे पुलिस स्टेशन अमदी कोंदोंग लाइरेंबी चेक पोस्ट अनी की मरक की लंबीदा लाकपा गाड़ी सिंगदगी नम हादुना यामना फोंगना नोंगमई उतुना ड्राइवर अमदी पैसेंजर सिंगदा अयाउबा सेंफम सिंग मोबाइल फोन हेडसेट याउना मुनबगी थबक चथदुना लाकली मसिदा मणिपुर याउना तोंगान तोंगानबा स्टेट सिंगदगी लाकपा टूरिस्ट सिंग अमदी बिजनेस तौरीबा सिंगी पुकनिंगदा अकीबा पोखले तोंगान तोंगानबा सेक्यूरिटी कया अमदी एजेंट कयाना खुरक हांगदना लेदिबा बॉर्डर एरिया सिदा हंजिन हंजिन लूट तौबगी थबक चथरिबसी माइकई कयादगी मियामना अंगकपा फाउनरे लूट तौरीबा मफम असिसु मोरे पुलिस स्टेशन अमदी आसाम राइफल ना लेदिबा मफमदगी गाड़ी ना चटपदा चौरकना मिनट अहुमदगी मंगा खक्तमक चंगबा मफम अमा ओइरिबने थवोंग असिदा पेनद्रबा मियामना खा चिकलगा खांगबा नतना उपाय लेत्रि हिरम असिगी मतंगदा टेंगनोपलगी SPTH विक्रमजीत की मीडिंग मखादा मोरे पुलिस ना हौखिबा थासिगी तराहुमदोइदा मोरे पुलिस टीम अमना लूटरनी हाइबा मियोय अनि फागतपा ngamkhre फागलबा मियोय अनि अदु टेंगनोपल डिस्ट्रिक्ट हेडक्वार्टर दा SP की ऑफिस ता पुथोक्तुना पाउमी सिंगी ममांगदा पुथोखी थौदोक असिगा मरी लेनना फागलबा मियोय सिंग अदुदी लेखोसात लुफो चही कुनगतरेट अपोकपा पाउजाथांग लुफो अमदी हेमखोमांग बाइते चही कुनमापन अपोकपा ngamjathang kawi makhoi ani asi moredagini hiramasi gi matangda tengnopalgi SPTH Bikramjit Singna paumi singda phongdokhibada haukiba August ki 18 da Imphal more lambida Tata DI amadagi gun point da paisa munki haiba pau phangbadagi more police ki kangbu amana yamna kupna senarakpa amadi investigation tawraba tungda ngarang numidang warang fagat pangamkhibani tungda makha taba kana kana January haiba khangdoknaba investigation sathakigani nakal amaromda Tengnopal SP na looter ani fare haina phongdokhiba ikan kanadana ngarang numidang pung 6 makhairom taba matamda Imphaldagi more tamna changlakpa DI gari ama more college mayada masak khangdaba miyoi anina nongmai chindol da gari edubu thaurakliba driver dagi lupali sing kunmathoi laukhre amadi thodok aduda dasa ta horaba driver adudi irengbam baburam chahi 95 apokpa laikhidraba irengbam nungsi kawi Fawokcha Owang Lekai Dagini Hairi, Mahangna Thorakiba Gari number Adudi MN07D0927 Thodo Asigi Matangda More Police Station the report Amatokre. Fiba Agaski Tarik Kunmapanda More Police Station da report Amapanki Madudi Sakang Daba Kulai Paiba Mio Anina Impal More Jenba DI Tata Amagi driver Amsung Handyman Dagi Lupali Singahum Kulai Masama Ulam Laga Namduna Munbikre Habagi Pawama Piraki Pawasi Ek Pambaga More Police Station More Osina Inquiry Ama Inkatuna Inquiry Chatagi Amsung Matung Tarakpada Investigation FIR Ama Lost Torga Investigation Chatabaki Investigation Sigi Roinana Haukiba Tarik Tarahum Doi Thamapan 2019 Da More Police Station Timamana Crime Asik Commit Toramiba Mioy Aniadu Pagat Pangamki Mio ani adugi particularly let Khotsai Lufo, Zai Kuntaret, son of Paujathang Lufo of More, Hemkhomang Baite, 29 years, son of El Jamjathang of More. Haiba Mio ani sina crime adu Chathabani Habishakoi investigation a Kangpangamgi. Laibak Thiba Lambigi accident Amanamaram Oiduna, Hauze Hogat Kankatpangamdana Ladyba. Langjing achauba awang laikai da leiba thongam anilda ngasi KTL kanglei tengbang lofna chana thaknaba polam sing ngasi mateng pangkhre tengbang polap sing khusin nakhi baduda KTL kanglei tengbang lof ki president H Romesh na awaba kaya mayok na duna leiba imung asida laingak CSO sing amadi lanai miyo singna angamba mateng pangbiu haiki Kogi ngasi pijariba khudol asi kogi leiduna kogi yamna kogi pesanu sa leiduna koi tawjabna chati kogi leiba koi KTL sida leiba kogi group sida lei members sing sina koi angam khara khagena rakanda awana tarba sing da koi mateng pangbalak chabani adubu aina kogi media ge thongda haijening badi ngasi sugumba awana tarba sing asi kogi government side gi yaragadi khara thuna kogi angam mateng pangbiduna hariba kogi awana tarba sing asibu si leibiriba social kogi social organization sing nasu hariba imung asida Mateng Pangbiwana Wagi Media Tong Hajari. Ngasigi print amadi electronic media chawkhalakpana laibak asigi kachin koya da thogliba paw sing khudakta laina uba tawa fange adubu nong saba gumlaba monthly journal asidagi thogliba thodok sing asi nainabagi khudong chaba ama piri haina
Manipur Legislative Assembly ki Deputy Speaker Kongkham Robindrona ngasi Manipur Press Club ta pangthokhiba Taruklak Suba Monthly Journal Nongsaba gi Foundation Day da phongdokre. Mahakna makha taraduna lamdam asi afaba mara tappa laibak ama ohensi haina lauriba asi matamgi value matam shijinaba hairaba matam data afaba laibak ama semba ngamakani haiki. Thauramadu mari leinana September thagi Nongsaba Journal su phongki. Matam khadhi reflect over ek number numero. Apoi na paniba Manipur chakulan si apoi me gyan ta si apoi me chắc làสิ่งคนเสียไปสิ่งเราไม่ได้ก็รู้ว่ามันมีตัวตู้ตัววิแมนเสียคนในเฮกมันเป็นจะเป็นสิ่งหนึ่งว่าที่มันเป็นเนี่ยสองคนช่วยเลยเอามาช่วยเลยมุ่งง่ายก็ทำได้แบบนี้ Pawi Marathana attend break amagasulog zari. Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi mahok kangla bada ngauroi do kana bu leibu kangla Nupani kaina kumai rau za atek pubi de leishari ngai dana aduda puniga da puniga ngasi de kaino yare nung phadoksu koi pubi bedo akhoi di phangjadrabani ngai khone ai wasisu yam nungai pawni ne ahum lak suba langbal kaithel pangthok ka dawre achidi kaida hapta kan jimuda asengwira mane DS Enterprises ka samthong na khodol tamliba ahum lak suboi na pangthok ka doriba langbal kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyam da kumay oihan ga doriba ahum suba langbal kaithel adidi yam nungai ni adi miyam do nangonda ne yeng basa usena ne haige doriba Break ki batungda mayambo mukana taram nokcheri makhataba pau pizari. Ngase yuk pung 10 minute nimfurom taba matamda Thobal District Police Commando gi kangbuna miyoi ema sajinnaba foreign car BMW Jet 3 registration number MN04A6843 ga konana miyoi ema tangjeng dagi fare faraba miyoi adu wangjing tekcham laikai dagi tekcham bimol chahi nimfuni thoi apokpa ti lukhoi kawi mahangna foreign car BMW Jet 3 adu DTO Thobal na issue toba che sang sing fairaga thorambani hairi Moreda laiba commando team amadi nimfum doi suba Assam Rifle gi apunba kangbu amana akaknaba paw ama fangbadagi ngarang ayok pung 12 makhai taba duwaida Indo Myanmar border pillar number 76 area da laiba Holland fight khun maya da Myanmar tamu rom dagi gari macha thauraga lakpa Myanmaris nupa ama check tawbada WY tablets yaurambadagi faraba miyoi adudi Kyau King Chehi kuntraga manga apokpa suning kawi Tamugi Sweba Aitagini Mangondagi Fagat Pangamkiba WY tablets sing adu tongan ba machugi packet sing the Yaramki WY piece masing na punna lising taramapan ga chamri ga humbudra humdoi oiki Faraba miyo edu More police station the sinakre Nakal amarom dangarang Tengnopal police check post da Tengnopal gi SP TH Bikramjit Singh mideng makhada DSP Khamkho hongna luchingba team na More dagi thoglakpa gari sing check tawbada yamlaba Myanmar dagi pusilakpa Daiblo can beer chahum ga kuntrani thoi haini can beer bottle kuntra taser bottles taraga taret dali can chamaga marifutara ni thoi Nox can nimfugani pan amadi Myanmar gi churup win box listing tarama thoi Paris churup box listing taret ka chamanga amadi iche cigarette box listing amaga chatruk fagat pangamkhre Fagalaba polam singa do paumi singi mamangda puthoktu na seize tawkre
Tha asigi tarahumdoida wangu sandangkhongda nga fanaba nupa illangbada turenda lukhibdagi thiba khangdana leirakhiba chairen mangjindagi Sorokhaibam Sanjoy gi asiba haksang asi ayuk phangba ngamkhre Sanjoy isingda lukhibdagi maikay yadongi miyam SDRF amade National Disaster Response Force ki team na thibagi thabak chathaduna lakhibani Ngarang tongan ba mafam manga da miyoi manga siduna leiramle leikhidraba sing adugi manungda VDF personnel ama yauri asiba haksang sing imong manungda lokshin kre pawasin hai ngarang ayuk kaksing police station gi manung chanba lausifat yangeng popi makha laikai North AOC Moreget number 1 gi Catholic Cemetery manak amadi Thobal police station gi reserve line gi toilet siduna leiram khibani hairi Thobal police ke reserve line gi toilet siduna leiram liba miyoi adu BDF personnel ne hairi Thadau INP Kangpokpi district ki chatliba chahi asigi September 13 dagi lakadoriba chahi lising aniga kungani thoi gi September 13 fawba chahi ahum gi thau pugadaba sing khanbagi mikhal pangthokre haina James Hawkip Secretary General Thadau INP General Headquarter na Thadorakpa Cherol amana fongdorakli Keithel Manbi Village ki CC Hall da Thadau INP General Headquarter gi Secretary General James Hawkip na returning officer oina saruk yaduna pangthokiba thaupubu sing khanbagi mikhal aduda Thanglen sai kip genbu Thadau INP Kangpokpi district ki chairman oina khanbaga loinana mahaka thaupuminnagadaba vice chairman ani General Secretary Finance Secretary amadi atai secretary firm sing punanaba miyoi nifal khankhre haina cherol aduna makha tarakli lamdam asigi pothok singi phanghangadaba showroom gerang asi Imphal East Wangkhai Maihobam Lampakta hangdokre showroom asi mapung oina leingakna lamdam asidagi pothok puthokuna state economy hangat hanaba paikhalakiba made in Manipur gi saruk amoina gera haina mingthonduna brand amoina puthok asi pothokpani Hauzik fawda punna lamdam asigi fi sabi yankhai taruk romna lepa leitana fi saduna mapalamda thaba natana lamdam asida su fanghanba hore haiba wafam kaya geragi provider Mutum Ramakantana fongdoraki Humuki mamangda online oina akoina keno tawjabane Instagram social media da tawjabane adaida customer ge feedback se fajare aduga outside India da geso akoi de support to biakpa Manipur gi pot pa mi feedback yam matungina akoina online made in Manipur gi platform made in manipur.com gi platform sida order tar da akoina physically yeng aso mayamna yengjaraga soina sida quality full maintain tar at a very reasonable price online gi rate sida showroom mananga si ma sanga jabane Chahi khudingi pangthokpagum traditional Thanksgiving festival ama oiriba Nafthan ngai lisingani taramapan ngasi Langol gi tarungda leiba Rongmai Naga Baptist Association Center Church da pangthokre punsi nungsang na hingba amadi thakiba mahai marong sing marik chumna loknaba isor gi mafamda thauni jaba mapung oiriba thoram asi chahi khudingi oina September thada pangthoktuna lakpani Taret Khul Commando Outpost na sinduna ngasi outpost adugi mapalgi akoibasingda u chara chanirom thakre mausagi khalda akaiba kya lakliba sidagi khara makhaida oirabasu kanba ngamnanabagi pandamda pangthokiba u chara thabagi thoram adubu luchingkiba post adugi Commander A Sundarna Executive Service ta leiriba singna mana posting tariba mafam singda u chara amamam thabagi hainabi thamse haiki Hauzik amuk sanabagi pau phangbigani Manipur University Sports Committee gi meeting makhada S Kula Women College na senduna pangthokpa RK Browzen Singh Memorial Manipur University Inter College Badminton Tournament lisingani taramapan kun loisen kre Tournament loisin bagi thoramadu da S Kula Women College ki governing body gi former secretary S Budachandra RK Browzen Singh Memorial Manipur University Inter College Badminton Tournament
लिसिंग कुनगी डोनर RK ओंबी सोबिता देवी अमदे एस्कुला वुमेन कॉलेज की प्रिंसिपल डॉक्टर एन जॉय कुमार सिंह अथोइबा मिथुंगलेन सिंह ओइना सरुक याखी थौरंग मरी लेना एस्कुला वुमेन कॉलेज की ऑर्गेनाइजिंग सेक्रेटरी एल तोंबना तांग 12 अमसुंग 13 दा पांगथोकलिबा बैडमिंटन टूर्नामेंट असिदगी विनर ओइख्रबा नुपी अमसुंग नुपा टीम सिंगे नेशनल थाकता सिनबा इंटर कॉलेज टूर्नामेंट दा मणिपुर यूनिवर्सिटी की महुत सिंदुना सरुक यागनी खंगलक्लबा टीम सिंग असिना मणिपुर की ओइना सरुक यादुना अमदे माई पागलक्तुना मियांगी माई पुरकपा ओइरसनु हाइना हाइकी टूर्नामेंट अदुदा नुपी की ओइना कॉलेज 13 अमदि नुपा की ओइना कॉलेज 13 ना सरुक याखी नुपी की ओइना मोइरांग कॉलेज ना विनर अमदे मणिपुर यूनिवर्सिटी ना रनर्स अप ओइकी अदुगा नुपा की कांगलुप्तना मणिपुर यूनिवर्सिटी ना विनर अमदे रॉयल एकेडमी ऑफ लॉ ओइनामना रनर्स अप ओइकी ngasi pangthokchariba tournament si RK Borjendro Singh Memorial Manipur University badminton men and women 2019 and 20 asi Manipur University Sports Committee gi ming makhada School Women College nambol na sinjabani hairiba tournament sida Manipur University gi oina selection nominee pangthoriba tournament sidagi Manipur University gi team nupa gi nupi gi semduna zonal की आमदी ऑल इंडिया की लेवल दा सिलेक्शन तौगदबा अदुगुंबा ngasi की प्लेयर सिंग असिदगी सिलेक्शन तौजरगा चटकदबनी हारिबा ऑल इंडिया की लेवल दा प्लेयर सिंग असिना सानब चटपदा अफबा माय पाकपो ओइबियो हायदुना डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर अमसोंग डिस्ट्रिक्ट पुलिस न पुनः खुसमनदुना बेटी बचाओ बेटी पढ़ाओ हाइबा लेंगा की नुपी मसा सिंगी थाक वांखटनबगी पांदमदा पाइखटलिबा थौरांगी सरुक अमोइना इचा नुपी की दमक हाइना मिंगथोनबा हाफ मैराथन अमंगसे डिस्ट्रिक्ट असिगे एसपी प्रिया दर्शिनी लाइश्रम अमदे मोइरांग म्युनिसिपल काउंसिल की चेयरपर्सन एम रोमी ब्लाना लमथाखरे एडिशनल एसपी ऑफ KHH मनिहार एडिशनल एसपी एलो लुइखाम लामियोसु लमथाबदुदा सरुक याखी सेंद्रा चिंखोंगदगी हौरगा बिष्णुपुर न्यू मिनी सेक्रेटरिएट कॉम्प्लेक्स ता लमथुंगफम ओइकी डिस्ट्रिक्ट असिगी DC नीता आरामबमना नुपा नुपी चप मानबा मित्येंग येंगलसी हाइकी SP प्रिया दर्शनी लाइश्रम नसु नुपी सिंगदा हंथना येंगबा ओत नैबा तोकलसी हाइकी थौरमगी सरुक अमोइना बेटी बचाओ बेटी पढ़ाओ मतंगदा नोफदे फाउंडेशन के आर्टिस्ट सिंगना सानबा शॉर्ट प्ले अमसु उतुना मियामदा अवेयरनेस पीकी लोइनना वोटर फैसिलिटेशन सेंटर अमसु हांगदोक्तुना वोटर कार्ड सिंग वेरिफिकेशन तौकी अमदे मकोक मथंग तारबा लमजेलोय सिंगदा सेल अमदि सर्टिफिकेट सिंग पीकी TH Babina sorry in district SC club PC ngasi ufong na khiba paw se singda kari kari maru eba paw yauri bagi habido mayam puna mok khangminasi Sangai Express Rims Puhena Fagat Hanaba Honori Hasburden Art and Culture da Manipur ga lamba pabina balaiti Governor More lambi da lut chathari Chenaba ani Fagat Kre Punna ST gi Khongjang Changsiminasi Committee Poknafam Rims pu awang ba thakta pukhatpasi government kya pambani Hasburden Naga Singna makhoi gi lam puwari amasung saktam buikai khumnaba waroi cinema pamli Afaba lengak lehenbada CSO Singi Thawang Chawi Viswajit Virtual classroom thamnaba donor da taksili Naharol gi thadang PM ge mapo kumon thauramda dissident MLA Minister Singh Yaukhitre Chief Minister N Birena Luchingduna idan tawkhre More lambi lut na wai chaire Chenabani fare nauna masu lut tawkhre Manipur gi handloom amadi handicraft ki artisan singi hai singliba thabakasi pokpadagi hauna masa masada yauraklaba ngaktane Governor Huyen Lanpao Pripa के चेयरमैन ओइरंबा नोंगड्रेन खोंबा हाटकिबगी केस प्रोसिक्यूशन विटनेस अमना थौदोक्तुगी मतांगदा कोर्ट स्टेटमेंट पीख्रे Hasburden ana layeng khumang chausinana bus state na hairapa wafam sing midyeng changane एम्स की थाकता लैबा अनौबा मेडिकल कॉलेज समा स्टेट असिदा हांगदोकपा तंगाई फदरे चीफ मिनिस्टर लमदम असिगे आर्ट एंड कल्चर बु मालेम पुमदा सेंगना खंगन बंगमद्री गवर्नर मणिपुर दा चलाइरिबा अंगलवाडी सेंटर तंखाई अमरोमदी निंगथिना मथौ तौबो उदे सना लैबाक Chief Minister अमसुंग Union Minister Hasburden na सेवा सप्ताह हौदोखरे Chief Minister N Biren E पिख्रे चाही तरा माथोई की तुंगदा रिम्स की Board of Governors की मिफम फमख्रे
अनौबा मेडिकल कॉलेज अमा मणिपुरदा लिंबिनबा तकसिनख्रे शेड्यूल ट्राइब की लिस्ट चनबा नतबा वारोइसिन लेरबदी पुथोपिरौ मोरे शहर की मनुंगदा लुटपाट तौबा हेंगलक्ली इचेल एक्सप्रेस रिम्स पु एम्स की थाकता अपग्रेड तौनबा स्टेट न चलाइबा अतोपा मेडिकल कॉलेज अमा लिंखतनबा जेनिम्स दा न्यूरो सर्जरी यूनिट हांगदोकपदा तेंबांग बिनबा चीफ मिनिस्टर न तकसिनख्रे मणिपुर की इतिहास दा अहानबा ओइना स्टेट असिगी क्राफ्ट मैप डेवलप तौरे गवर्नर तोंगान तोंगान मफम दा असिबा हक्चांग मरी लेरमले नरेंद्र मोदी अमित शाहना कथोकपगा लोइनना थबक तौरिबा दुगी थौना अदु येंगलगा चीफ मिनिस्टर ना ईदान तौख्रे इरैबाक मणिपुर की इना खुलबा कल्चर मालेम की थाकता खंगनबा होनबा वाटली गवर्नर रिम्स सेन अफबा मेडिकल कॉलेज अमा ओहनबा सेंटर न पीबा याबा मतेंग पीगनी चीफ मिनिस्टर ना ईदान तौदुना मणिपुर की सेवा सप्ताह हौदोख्रे अरोइबदा मरोइबा पाव अमुका हना पिजरी इमा इबेल सिंह पुनः मिकअप थोकमिनदुना ngasi निसागी इपाकता ताउरिबा इचा इनाउ सिंह असी निसादगी कलहौरसे हाइना CMN बिरेन फोंदोख्रे लैबाक की चीरब तांकक कयादा लोगी मथौ तारगी हाइना स्पीकर वाई खेमचाना हाइख्रे अमदी हक्सेल गिलमदा सरकार असना अहेनबा मित्यंग चंगली मसिदा मियामना सौगत पियो हाइना मिनिस्टर जयंत कुमार ना अपील तौख्रे हौजिकी वैनदी मणिपुरी पाव मतंग सिदा लोइसिनजरे मिरेंग ताबिरिबसिंगबो अमुकाना खुरुमजरी।